ngasi nungdaram phong hiba tongan tongan se phong singdigi marueba pausing khongocharaga mayamda share tawjagi ahanmada lakadoriba cabinet mifamda rectification of ROP satnanaba order thokpiyu kota lakadoriba cabinet mifamda rectification of PROP 2019 soidana satnanaba order thokpiyu haina Council of Teacher Association kota na phongdorakli ngasi Manipur Press Cup ta pangthokiba paumi-sing unabagi thoramda kota gi convener Dr. L Ritendrona hai Manipur gi CM na lusingduna school phagat hansi mission asi education age ki makhada leiba oja lising kun henbagi apex budi ama oiriba Council of Teacher Association kota gi oja khudimakna mission asi gi thabak thoram khudimakta thawai haksang yauna support tawjai mission asigi thabak thoram khudimakta saru yazai amadi mission asibu mai pakna bohonabada pangwa yaba mating pangani adubu kumja 2019 thokiba rectification of PROP asi 2020 June 5 ta cabinet puthok piram labani hiram asigi matangda loishinba yaba process amadi se sang khudimak loisile handakta senapati da phamkiba mifam aduda ROP gi order thokpirakani khalubani adobo cabinet list pending kya laikhiba maramna photokhidre adobo ngarang CM na school phagat hansi mission gi manung sana school sangaba gi thoram amada oja singi award pa khudimak lakliba cabinet ta phothoknaba khanaragani haina puthokhiba wafam adu nungaiba phungdoksari maram aduna lakliba cabinet asida soidana ROP satnaba order thoklagani haina thajai sai tara hena ngaibada wazar labo oja singi dama khalaga ROP soidana athubada sana hanbiyu haina appeal tokhi haina su pauksi isna makhatana su phongdorakli makha tarak point atopa paw mana thodang yaudaba amagum pakhum pirakpa Leibak thibani Imphal East district ki Kaikol da leiba diet center asigi principal hapagi matangda haujik thokliba wathok asigi oration puraknaba education minister S Rajenda institution asigi mairoi singna haijarubada minister na thodang leitaba miyoi amagumna pakhum pirakhibagi thawong mairoi singna pendaba phongdorakli hiram asigi matangna ngasi institution asida pangthokiba paumi singa unaba amada institution asigi student union gi publicity secretary RK Ichanthoibi na haikhibada hauji institution asigi thokliba wathok amadi leiriba award apa sing asibu yengsinba asi institution asida education minister na SCIRT gi director ga loinana laklambadu union asina taramna oi adubo minister gi khongsat aduda mairoi singna pukhathiba tongan tongan wafam kayada education minister na karisu tawba ngamdaba amagumna student union na diet employee association ga yanaba ma pura u haina phongduk lambadu yamna lebak thibani asumna minister amana mahaki thaudang masak khangdabagi mawongda wafam kya phongduk lamba asi makhatana tawbigano loinana student union na institution asigi principal in charge RK Sasiranjan bu makhatana diet center gi principal in charge ohenanaba taliba demand adubo ahongba leiroi maram asina lenga ki mari leinaba department na diet center asigi principal asi yamna toina sindok sinjin tawraga academic atmosphere thugainaba honariba asi makhatana tawbiganu haikenasu auxienasu makhatana phongdorakli akhasa thaksarakpo oina mayamda sengdoksabagi wafam mayamda share tawjage ai phairembam Rajesh Maitai amadi angom thoinu debi aikhoi ani haukibasai English ani ga 18 gi March 18 da isa yanaduna luhongki adubo haidiba nupi suti tholakpa tarabasu nupa mayamda amuk hanna lakhidre lona ahalaman gi mayumda Haikhre masana tawningbata tawkhre amadi magi nupaga karimata paw phawnadre maramaduna ai phairembam Rajesh Maitai amadi angom thoinu makhoi ani karigumba hiram amatada mari leinajadre hairiba nupi asina nupa mayumda lakhidabasi tang ani tha ani English ani ge kundagini maramaduna magi imung manung amadi mari matana magi awun pot singasi ngasi tang taragani thoi tha taragani thoi English ani ge kundagi paraga namit mangani ge manungda laukthokpiyu masigi matungdagidi ai hakna thodang amata pujaba ngamjararoi aiga thoinu debi ani khainajare haina Leibak miyam mamangda sengdoksari ba phairembam Rajesh
Leibak Mapan Imphal East haina sengdoksabi kalamdagi paw ama lokhocharaga ma'am da share tawjarakpani adu loisilakpoina ma'am ngasi gi oiba COVID-19 update ma'am da share tawjaramge ngasi gi oiba pung kun ga mari gi COVID-19 update ma'am da share tawjagi ahanbada ngasi moina test toki mafam singduda mioi kya positive oirakpono haibatu ma'am da share tawjagi ahanbada BRDL rims da test tawba matamna mioi nifu ga COVID-19 positive oire the BRDL Jenims test tawba matamna mioi nifu ga mapan DH Senapati Trunet mioi ama COVID-19 positive oire adagi all district antigen test tagina mioi Haikhre gani thoi babina diagnostic Trunet tagina mioi ama aduga RT-PCR dagina lab tagi mioi mari amasum atopa sijo hospital CBNAAT da test tawba matamna mioi taret amasum private hospital antigen test tagina mioi taragomdoi punna amasum ESCEANT diagnostic through netagina mioi mari punna COVID-19 positive oire manipura apun boina ngasi pung kunga marida mioi COVID-19 samaga humdraga teret COVID-19 positive oi haidi masung ngasi COVID-19 positive oire khraba mioi singsi Bisnupurdagi mioi taragani thoi Sandelgi mioi ani Susampurdagi mioi taraga humdoi Imphal East dagi mioi nifu Imphal West dagi mioi humfuga mapan Jeribamdagi mioi amata COVID-19 positive oi khide Kaksing dagi mioi ama Kamjong dagi mioi ahum Kangpokpide mioi taraga mathoi None dagi mioi amata oikide Farjol dagi su mioi amata oikide Senapati dagi mioi taret oiki Tamenglong dagi mioi ahum oiki Tengnopal mioi amata oikide Thaubal mioi tara oiki Urkhulda mioi taru oiki hainasu report asina makhatana phongdurakli amasung ngasigi COVID-19 na punna sian khiba mioi masingu mayamda share tawjage ahanbada mioi sian khibisi Sandelda mioi ama lahan khidre adu ani suboina Thaubal mioi amaga COVID-19 positive oirakana Haikhre khoi Manipur ngasi pungkun ga marida aduga apun boina ngasi lahan khidaba mioi masingsi mioi anini adu apun boina Manipur da COVID-19 sian khiba mioi masingsina punna mioi sahum ga kongani thoi surain su report asina makhatana su phongdorakli ama sumyam ngasi goina di paw si matang asai da loisinjarage aduga anobu I paw helakpaga mayam di yariba makhai nganna share tawba ngamnabu honajage aduga I paw lakpa chu thengba yawiduna mayam da mangjongna share tawninga su dugumba khudong sadaba kyamu mayokna jai mayam dugi damak thangak pigani do anobu hek lakpaga mayam da I paw share tawnabu honajage aduga mayam gi su video si yengbiba tabiba loiraba matungda kari wakhalo leibagi habdo soidana mayamna share to biro aduga yariba makai mayam aina share tawjariba video se sangbra natragana tenbra habdo mayam wakhalo na kari leibagi habdo haibiramo hade sangagadi agi viewers singda tabada nuaitaba yarogadi soidana mayam semdoksana tanjam tang pibiu amasum yariba makai video se tena sajanaba honajaraki haina Manipur top channel gi makai di mayamda haijari do mayam ngasigidi matang se loisinjaragen good night aduga he ayungata phongba che phong singdigi maruiba pawsing khugachraga mayamda share torake mayamda phongem nersen thank you